tabiriba khudumapur hudrom susmitana darama achai. Jiribam district ke mobungda cookie terrorist singna amuk hana naldarakre. Jiribam district ke mobung maite khulda cookie terrorist singna amuk hana nongmai kapsinduna landarakre hari. Cookie terrorist singna ngarang numidang nongmai amadi bomb kapsinduna landarakraba matung ngasi numit yungba pung 12 khara helakpa adwaida amuk hana landarakibani hari. Tawdok asigi matangda press na phangba pawgi matung inna cookie terrorist sing aduna nongmai kapsilakpadagi khulngaleba singna su khut hanbadagi nakal ani gi marakta khuthokna kibani hari khuthoknabagi tawdok aduda hauzik phawbagi oina asok apan amadi misimina yabagi pawdi leite hari nakal amaromda ngarang numedang pung 3:45 taba aduwaida mabung maitei khulda cookie terrorist singna khul ajsiga naknana leiba makoigi church ani dagi bom amasung nongmai kapsilaktuna landarak kibani Mabung khulda tongan mafamda leiba church anidagi akanba attack chatharakibada natana jiribamgi general khullomdagi su cookie terrorist singna bomb amasung nomai kapsinduna akanba attack chatharakibani Adam oinama ngarang nomedang pung 8:45 rom tarakpada phawada nakal ani khuthokna kiba aduda state force amasung khunga pasingi maikedigi asok apan amatadi leikhidei Irang asi ahanba amadi aroiba oina namthahoudrabadi landam asida khundariba yalhau furip kodimakta khro ama adumak thangduna legani haine UCM na fongdorakli Lamdam asida hojik thokliba irang asigi waroisin ama puraknabagi pandamda chatliba tha asidagi hauduna lamdam asigi yalhau furup singi luchingba singa unaduna wari sanaba horagani haina loinana irang asi ahanba amadi aroiba oina namthahoudrabadi lamdam asida khundariba yelhau furip khodimakta khuro ama adumak thangduna legani haina UCM gi convener YK Durena fongdokre Haukiba kumja listing aniga kunma thoidangi June 35 da Manipur gi apunbagi saktam ngaknabagi damak changsin khiba ihauda thawaina ponthapi khraba athobi singi mafamda langban heitha leitha katpagi kaikrupat pangthokta Thoramda wafam asida fongdokladuna mahakna makhatana hai lamdam asida thokliba irang asi center na illegal chain cookie immigrant sing mateng pangsinduna chatharapa aronba lalongi saruk amani haibada haimanba thokloi Irang asina government of India na tumin na yengduna leiriba asina kariwa khal leibano haibadu mayek sengna taklei punama oiduna su lan asina malamdam asigi laibak lep kadawribani maram aduna Manipur ka henbe yaroi ekhoi maithiba yade haiba firep asi chena leibaga loinana lan asi mai paknaba lanthingnaba mathoktai lan asi mai pakke harabadi lamdam asida nungshi chana na khundamenaraklaba yalau furup singi marakta singchet tharakliba kaya asi munna khangminaba amagri ekhoi punna amata oina lepminaba mathoktai Chin cookie illegal immigrants sing asina matam amada maitei jingi pukchel chabagi khudong chabalogduna changsilaklaga chingi lamdam singda khunda sinduna ngasidi makhoina oina yelho furup sing tanba horakli Makhoina chatharakli balan asidi Manipur asima chetana thugaraga makhoigi oiba tonganba leibak ama semge habani makhoina mangleba manglan asi maitai sinla leiriba makhidi mangphaunaba oithokloi irang asi ahanba amadi aroiba oina namthahoudrabadi lamdam asida khunda hauriba ku yelhau furup khudimakta khurau ama adumak thangnuna leigani Maram aduna maitai khakta natana lamdam asida khundariba yelhau furip khudingmak wakhalmuna khanthaba matam yauri lengakna su atuba matamda border fencing toba loisenba amadi lamdam asida NRC chatna handuna mitop sing khandoktuna masa gi maramda thindokho haikhi Manipur da Myanmar romdagi cookie militant chamapan rom changsingkre haiba order gi matangda achum aran miyamda khangangadabani haikre Drone bombing projectile amadi missile karamna season nagani amadi jungle warfare gi matangda ningthina train toraba cookie militant chamapan rom Myanmar gi Manipur rom da changsingkre haiba government ki order ama social media da viral chatlaktuna Manipur miyamda amukka hena aki tuzungba pokhaliba order asigi horakfam oiriba Manipur gi CM office CM gi secretary and Joffrey amadi Manipur lenga ki DGP gi office gi order adu chumani aranbani haibigi matangda Manipur gi miyamda sengdokper u haina MPC gi working president oiriba Devdatta Khumantem na fongdokre Wafam asi ngasi BT Road leiba Congress Bhavan da pangthokpa pawgi mifam amada mahakna haikibani
Mahakna makha tana hai karigumba thajaba source ama fangbadagi CM gi secretary and Joffrey na CM gi advance makhada hairiba order asi thokibra habigi chingnaba lei maram aduna order asigi matangda athuba matamda mari leinaba singna leibak miyamda sengdoraktuna leibak miyamgi leiriba chamamnaba asi kokhangadabani haina phongdokhi Mahakna makhatana hai lebak asigi Union Home Minister Amit Shahna Modi lenga ki ahum suba term gi numit chamani suba numita Manipur gi hozik oriba fibang gi matangda paladuna hozik thokleba kangluk ki irang asi athuba matamda loisinaba gi damak furup ani gi tongan toamba group singa unaduna wari sanaba hore hariba asi karamba luk ka san wari sanari banwa habadu yamna mayek singna pande Manipur gi irang asi loisinabagi damakta tongan tongba luk kaya anang asi phawba hotnaduna lakli masina akaknaba luk khara khaktaga wari sanaraga irang asi loisinba yaroi luk khudingmakna yaba body ama leiraga wari sanaba yagadabani aduna Union Home Minister na irang asi loisinaba dialogue chathare habasi thajade dialogue chathabagi mami tade haina phongdokhi Hojik ngayhaki mamangda fangba pauda jiribamgi mawungkhalda amukka hanna nongmai amadi bomna landarakre asok apangi paudi leitre India amadi Myanmar ngangkhaida border sambal khabagi thabak central gi lengakna khudak telefon kre haina news 18 gi pauna phongdorakle Central lengakna Manipur gi kukitaba mafam singda border fencing khabagi thabak lefan kre haina news 18 gi pau amana phongdorakle Handak awang thangki Home Ministry gi official single mifam ama pangthokpada kuki furupna hena khundaba mafam singda border fencing khabagi thabak asi kona khanaba khana kibaga loinana atay mafamda thabak kai makha chathanaba warep lawkhibani hari Kuki jo organization singna border fencing khabagi thabak asi free movement resume da akaiba pibani haina phongdokhiba lekre Sambal khaba lepegi thongthang asi border da leiriba kuki furupna yar hairakpadagi pel khibani adubu Manipur gi awang thangba maikeda sambal asi khaba loshilagani hari lenga ki senior officer amana phongdorakpada kuki gi maikeda gi thamlakpa demand asi khananaba sambal khaba asi lepani tapna makha chathakiwani haiki Kuki taba mafam singda naronda changlapa miyusing thingnaba sambal khabagi thabak shangshin na paikhat kibani adobi Kuki jo organization singna border sambal khabagi mayokta leplakpadagi thabak asi khudakta lepkhibani Manipur gi district taruk haibadi Chuchampur Chandel Tenopal Ukhrul amasung Kangjong Chaurakna kilometer chahumga marfudaran pan sangna Myanmar ga ngangphaida tainaribani Amaromda Union Home Minister na Amit Shahna di Modi lengak asina border asi section na thamlaba border khaduna thamlaba haikiba lekre Myanmar ga India amagi marakta free movement resume adu chatnadanaba firep lokre India gi internal security amadi demographic structure da ahongba laitanaba chahi asigi February da central lengakna sambal khabagi thabak asi paikhalakibani Amit Shah gi social account ta thadorokpagi matung innadi Indo-Myanmar kilometer lising amaga chatrukani fuhumdoi sangwa ngamkhai asi da lengak asina sambal khanabagi warip lawri Masina border asida ningthina yengsinba ngamlagani loinana petrol streak amasu thamba ngak selagani Ngamkhai sambal asigi apunba asangba asigi manungda moreda kilometer tara romdi sambal khaba loikre masigi mathakta sambal asi pilot project oina hybrid surveillance system HSS asi hapnaba thabak chathari masina kilometer ama romdi Arunachal Pradesh amadi Manipur asida cover tawba ngamlagani Loinana Manipur gi mafamda kilometer kun sambal khanaba approve tawkhibaga loinana thabak su paikhatpa hokre haina phongdorakli Haikat leikat tam kray mana lanto kray. Adungai loy thakraba athoba singi ningsing thoram lising ani kun marigi saruk ama oina maraibak mazati gi damak ningtam landa lanfa oiduna ireipak Manipur gi athoba kolhumdaina leramba Mount Manipur Andamanda chahi sigi langban heiso leikat tambaga loinana Dr. Yumnam Mohendra Kumar na luchingduna tungi mirol gi damak khalaga Maharaj Kulachandra gi ningsing mitam ama thamnaba urep ingsu tamkre Tharam asi ngasi September tang Trampanda pangthokibani nimit asida government circuit house South Point Port Blair protocol in charge Joe Senchiagiri protocol assistants ke Ganesh Kumar Dr. Aroibada maru oiba pau Jiribam district ki mobungda kuki terrorist na amuk hana landarakre
Irang asi ahanba amadi aroiba oina namthahaudrabadi lamdam asida khundariba yalau furuk khudamakta khura ama adum thangduna legani UCM haikaleka tamkhre manalan thokre India amadi Myanmar ngamkhaida border sambal khabagi thabak central lengak na khudak telefon kre news 18 Manipurda Myanmar romdagi kuki militant chamapan rom changsingkre haiba order gi matangda achuma aran miyam da khangan gadabani matang asida Paulo Sinjari thagachari